ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ 50K ꯌꯧꯕ ꯉꯝꯖꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃꯗꯤ ꯑꯩꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯃꯁꯤꯅꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯆꯦꯅꯦꯜ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯅꯤ꯫ ꯋꯥꯔꯤ ꯍꯥꯞꯄꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯁꯤꯡꯕ ꯉꯝꯃꯔꯣꯏꯗꯕ ꯂꯃꯟ ꯑꯃꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯇꯣꯟꯖꯔꯤ꯫ ꯑꯗꯣꯝ-ꯑꯗꯣꯝꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯅꯁꯨ ꯃꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯄꯥꯝꯅ ꯇꯥꯕꯤꯗꯨꯅ ꯉꯁꯤ ꯑꯩꯅ 50K ꯌꯧꯕ ꯉꯝꯖꯕꯅꯤ꯫ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯖꯔꯒ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯂꯥꯟꯊꯣꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯔꯝꯕ ꯏꯃꯥꯟꯅꯕ ꯑꯃꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯑꯩꯒꯤ ꯏꯐꯝꯗ ꯋꯥꯔꯤ ꯑꯣꯏꯅ ꯏꯊꯣꯛꯇꯨꯅ ꯄꯤꯕꯤꯔꯛꯄꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯃꯥꯟꯅꯕ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯖꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯔꯤ꯫ ꯑꯩꯒꯤ ꯏꯃꯤꯡ ꯁꯟꯇꯣꯁ ꯀꯧꯖꯩ꯫ ꯂꯩꯐꯝꯗꯤ ꯄꯟꯖꯔꯔꯣꯏ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯅꯨ꯫ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯅꯤ꯫ ꯑꯩꯒꯤ ꯃꯈꯥꯗ ꯏꯅꯥꯎꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤꯖꯔꯕ ꯏꯆꯟ ꯅꯨꯄꯤ ꯑꯃꯒ ꯂꯩ꯫ ꯅꯣꯡꯃꯗꯤ ꯏꯃꯥꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯅ ꯄꯥꯟꯖꯤ ꯑꯃꯗ ꯀꯨꯊꯤ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯄꯥꯟꯖꯤ ꯑꯗꯨꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯅꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯗꯁꯥ ꯂꯪꯕꯅ ꯐꯠꯇꯕꯗꯤ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯄꯨꯟꯁꯤ ꯌꯥꯝꯅ ꯇꯦꯜꯂꯤ꯫ ꯃꯥꯒꯤ ꯃꯄꯣꯛ ꯃꯩꯗꯁꯨ ꯃꯤꯌꯥꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯤꯕ ꯑꯐꯥꯎꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅꯁꯨ ꯏꯔꯝꯃꯤ꯫ ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯒꯦ ꯍꯪꯉꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ "ꯑꯣꯖꯥ, ꯀ꯭ꯂꯥꯁ 7 ꯀꯥꯔꯤ" ꯈꯨꯝꯃꯤ꯫ ꯄꯥꯟꯖꯤ ꯑꯗꯨꯅ ꯑꯃꯨꯛ "ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯃꯉꯥꯟ ꯌꯥꯡꯅ ꯎꯏ꯫ ꯑꯉꯥꯡ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯁꯦꯝꯕꯤꯌꯨ꯫ ꯑꯐꯥꯎꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯛꯀꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯒ ꯑꯩꯒꯗꯤ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯏꯆꯟꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯆꯤꯡꯖꯦꯜ ꯑꯁꯤ ꯇꯦꯜꯂꯤ ꯍꯥꯏꯔꯛꯄꯗꯨꯗ꯫ ꯃꯗꯨꯅ ꯏꯃꯥꯅ ꯄꯥꯟꯖꯤ ꯑꯗꯨꯗ ꯑꯃꯨꯛ "ꯑꯣꯖꯥ, ꯏꯆꯥꯒꯤ ꯃꯄꯣꯛ ꯃꯩꯁꯦ ꯌꯥꯝꯅ ꯇꯦꯜꯂꯤ ꯍꯥꯏꯕꯗꯥꯏ, ꯃꯁꯤꯕꯨ ꯂꯥꯏꯒꯤ ꯑꯣꯏꯕ ꯀꯔꯤ ꯊꯧꯅꯤꯖꯒꯗꯒꯦ" ꯍꯪꯉꯝꯃꯤ꯫ ꯄꯥꯟꯖꯤ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯈꯤ, "ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯅꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯈꯔ ꯀꯧꯔꯒ ꯁꯨꯃꯥꯡ-ꯂꯥ ꯇꯥꯊꯣꯛꯎ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯍꯜꯂꯨ꯫ ꯕꯣꯔ ꯅꯤꯖꯧ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕ ꯉꯝꯖꯒꯦ ꯍꯥꯏꯗꯨꯅ꯫ ꯄꯥꯟꯖꯤ, ꯑꯩꯈꯣꯏꯅ ꯑꯐꯕ ꯋꯥ ꯍꯥꯏꯕꯗꯤ ꯀꯌꯥ ꯆꯨꯝꯒꯟꯗꯕꯅꯤ꯫ ꯑꯐꯠꯇꯕ ꯋꯥꯗꯤ ꯇꯨꯕꯠ ꯀꯛꯇꯨꯅ ꯁꯝꯃꯒ ꯆꯠꯄ ꯌꯥꯗꯕꯅꯤꯀꯣ꯫ ꯅꯈꯣꯏ ꯑꯉꯥꯡ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯁꯦꯟꯅꯧ" ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯕꯕꯥꯒ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯦꯔꯥ, ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯅ ꯄꯥꯟꯖꯤꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯑꯒ ꯇꯨꯛꯊꯔꯒ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯑꯩꯈꯣꯏ ꯅꯣꯏꯁꯨ ꯄꯨꯟꯁꯤ ꯇꯦꯟꯅꯤ ꯁꯥꯡꯅꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯋꯥꯈꯜ ꯄꯤꯛꯊꯕ ꯍꯧꯅꯗꯦ꯫ ꯌꯨꯝꯒꯤ ꯏꯁꯣꯔ ꯅꯤꯡꯊꯤꯖꯅ ꯈꯣꯏꯔꯝꯁꯤ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏ" ꯍꯥꯏꯔꯛꯈꯤ꯫ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯗꯤ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯌꯥꯔꯒꯗꯤ ꯏꯆꯥꯒꯤ ꯀꯨꯊꯤ ꯑꯁꯤ ꯑꯇꯣꯞꯄ ꯄꯥꯟꯖꯤ ꯑꯃꯗ ꯑꯃꯨꯛꯇꯒ ꯌꯦꯡꯍꯟꯁꯤ꯫ ꯍꯟꯗꯛꯇꯤ ꯃꯄꯥꯅꯒ ꯑꯣꯏꯅ ꯆꯠꯂꯁꯤ꯫ ꯄꯥꯟꯖꯤ ꯑꯗꯨꯗ ꯅꯪꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯈꯣꯏꯗꯁꯨ ꯑꯃꯨꯛꯇ ꯍꯥꯏꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯕꯕꯥꯒ ꯏꯃꯥꯒ ꯄꯥꯟꯖꯤ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯏꯆꯟꯅꯨꯄꯤꯒꯤ ꯀꯨꯊꯤ ꯑꯗꯨ ꯄꯨꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯃꯥꯡꯗ ꯏꯃꯥꯒ ꯑꯩꯒꯅ ꯌꯦꯡꯉꯨꯕ ꯄꯥꯟꯖꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯅꯧꯕ ꯄꯥꯟꯖꯤ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯄꯥꯟꯖꯤꯅ ꯍꯥꯏꯔꯛꯄ ꯂꯥꯏꯒꯤ ꯄ꯭ꯔꯇꯤꯀꯥ ꯄꯨꯝꯕ ꯏꯆꯟꯅꯨꯄꯤꯒꯤꯗꯃꯛꯇ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯍꯔꯥꯎ ꯍꯔꯥꯎ ꯃꯇꯝ ꯈꯔꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃꯗ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗꯨ ꯃꯃꯪꯗ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯒ ꯑꯩꯒꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯏꯃꯥꯒ ꯏꯆꯟꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯉꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯏꯆꯟꯅꯨꯄꯤꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯟꯅ ꯍꯧꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯆꯟꯅꯨꯄꯤꯗꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯦꯠ-ꯆꯦꯠ ꯎꯏꯁꯤꯜꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯈꯨꯗꯨꯝ ꯇꯥꯔꯒ "ꯏꯃꯥ, ꯃꯈꯣꯏꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯦ꯫ ꯑꯩ ꯆꯠꯅꯤꯡꯗꯦ" ꯍꯥꯏꯗꯨꯅ ꯀꯞꯄꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯕꯕꯥꯁꯨ ꯄꯥꯈꯠꯂꯛꯄꯗꯒꯤ "ꯏꯆꯥꯊꯣꯏꯕꯤ, ꯃꯤꯠ ꯄꯥꯡꯉꯨ. ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯒ꯭ꯌꯥꯟ ꯇꯥꯔꯣ" ꯍꯥꯏꯗꯨꯅ ꯃꯁꯥ ꯅꯣꯝꯃꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯏꯆꯟꯅꯨꯄꯤꯗꯨ ꯀꯞꯄꯒ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯕꯕꯥꯗ ꯀꯣꯜꯂꯒ "ꯕꯕꯥ, ꯆꯥꯛꯈꯨꯝꯗ ꯑꯃꯨꯕ ꯃꯌꯥꯝ ꯑꯃ ꯆꯪꯈ꯭ꯔꯦ" ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒ ꯈꯨꯖꯨ ꯂꯩꯀꯥꯝ ꯍꯧꯒꯠꯂꯒ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯍꯨꯝꯗꯣꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯏꯆꯟꯅꯨꯄꯤꯁꯨ ꯃꯁꯥꯗ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯃꯪꯗ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯃꯤ꯫ ꯑꯩꯅ ꯁꯨꯃꯥꯡꯗ ꯊꯣꯛꯄꯗ ꯄꯨꯄꯨꯒ ꯕꯣꯕꯣꯛꯀꯅ ꯊꯣꯡꯒꯥꯟꯗ ꯑꯩꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯄꯨꯄꯨꯒ ꯕꯣꯕꯣꯛꯀꯤ ꯇꯨꯡꯗ ꯑꯃꯨꯕ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯇꯨꯅ ꯑꯩꯕꯨ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯉꯛꯑꯦ ꯍꯥꯏꯔꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯏꯆꯟꯅꯨꯄꯤꯒꯤ ꯃꯃꯪꯗ ꯂꯥꯛꯑꯝꯕ ꯑꯩꯈꯣꯏ ꯑꯕꯣꯛꯀ ꯄꯨꯄꯨꯒꯗꯤ
matam kuirabagi mamangda leikidre. Matam aduda akoisu isan nupigi wafam aduda pungak ngami. Ima su ahing aduda kapami. Ima, baba, nasu se akoigi naktagi puba yaroi. Isabu mama aigi thanungdagi nakoina munba yaroi haiduna kapami. Masigi matung ahing kudingi isan nupigi mamang mahada leikidraba ipa ipusing asi sum tattana ui hairakpadagi babaga imaga isan nupibu maibi magi manakta puduna yangalami. Matam maduda maibi aduna sumna hairaki isasa aina ubada nakoi yumgi akoibada tinmu laimu layam sing kuchat chattuna laikre. Angang asi mami samna suwi nakoina numidang chak charamdaida lama set amada chakdum kharaga insang kharaga hapaga thonganda thadoko leikidraba lai on khraba ahalaman singna angang sigi mamang mahada toina lakpa haibasi phatti magi chahigi dasa lakpana su oirambasu yai maduna nakhoi angang asi maina leiba isingna leiba mafamna changhangan imagi laisang asidasu athempot khara karaga nachagi punsi chingjen nijau karisu tawroi haiduna ima maibi aduna isan nupibu lai khuram thokpirami. Masigi matungdagidi isan nupigi mamang mahada aki kiba ukiba sing adu phaki tawbadabu akoigi yum masidi nongma nongmagi asukki matik tamnaraki maning mayada mi leibagi makhon yumthakta potsai gumba tarakpagi makhon amadi isan nupina skun chakringai magi kada mi ma leibagumba kiraba matau kaya se thengnaraki adubu nongmadi su college halaga furit phiron hongto ingai thonganda mi yamna langbagi makholama aina tarami numidadu ima babasu yumda leiti ai tomdani matam maduda isu wakanda kari tongnaba yaurabajanu isan nupisu skun halakpagi matam yaure thonganda haibet yenguge haiduna chakumda changaga ising glass ama thakena hek torakpada akoi thonganda dukan phambi ineyamana kap kaptuna akoigi yumda chenselaki aisu mataw aduda isada pakhat kaidawrage ine hangami maduda ine aduna santos ima babadi karaida leki dang yamna thuna thoro nachan nupi thoibi sanado magi skun bendagi kumtharakpada gari macha amana thingjalami lao nang amukta thoro hairaki wafam adu tabada idi isada thakatkiduna kappoi lakpoi ine baba imadi thabak ama satki yumda leite hairamduna thongan tamna chenthom matam aduda koi sande mana tongakliba skun ben aduda hospital da punaba mayam ko chen chenarami aichu isan gi manakta changchanduna isan bu kolaga kapami masigi matung akhoi lekaidagi daras danaubi ahan kharaga isan bu hospital da purami ima baba su pau piduna hospital da laki masigi matung doctor sing aduna isan bu yengaba matung asumna hairaki nakhoi athubada I thorang kharataw angang asi brain da I khara haijan kiba mali athubada operation tawsi hairaki asumna isan bu operation tawrapa matung masada di gyanmen amata tajakhide matam khara di masado pura koma da leiki ai sui naung nupaga yumda imagi machi amaga khoi hum leirami hospital dana babaga imaga lei aina yumdagi chak thindok thinjin tawrami matam aduda so khugi yum asi asuki matik tamnarami isan nupigi ka dasu akoi imabukna sangubada kangkhan thadarakpa amadi mi ama leibagi mong mataw yenguraga na kanaso hek leramdaba akiba mataw kayasi ulaki nong masuina ima babagi hospital da chak thinba chatnaba iru lujaba loiraga aigi ka da sangakpada isan nupigi ka dage lairik kumba boy gumba miyoy amana phaga lairik pabagi makholama aina taraki matam aduda isu aigi inaw nupa oiraboi ningdana akoigi imabu pu kaurami imabo akoi thoi leibra haiduna maduda imabokna leiye masu tephinda aiga chak haminari hairaki madudage su imaboki manakta kanna chenselami aduga sumna hairami imabo akoi imaga thoibisanagi kada lairik boy gumba phakpagi makholama aina tai asibu kana oibajanu aidi yamna kijare aidi akoi thoi oiraboi ningore adubu thoidi imaboki nakta leirame hairami aigi wafam aduda imaboksu kari khalabano khangde imada phone tawki aduga sumna hairami lata thoibi sanadu karimata tawdabra ai nangonda wa mata haigena phone tawrakpani yengu hojik noigi yum asi tamnabada yadre nasanupa santosu hojik nangi kadagi makholama tai haiduna aigi naktele sibu kamdawsige hairami maduda imana imabokta asumna hairaki ise yumge koibada khujulekam khara humtokpiyu isanupisu gyan taba leite kaidawrabanu khangde isagi thawaise mapanda thoktuna koichat chatlaga leiramani wafam asi imana hairaktuna imado kaptuna phone thamki
Madudagi imabokna matomda ki haiduna aiga tawraga yumgi akoibada khoizu lekam humtoami. Matam aduda isanupigi kaadagi khoizu lekam tharakpaduda kaduda leiba boy kolom sing adu makhada ontharaki. Asumna kiraba matau kayasi matam khara yum masida thengnaraba matung nongma ahing ama aigi mangda isanupidu naba phare haiduna ima babaga thongandagi harau harau sangminaraki. Maduda isu imungdagi chenthorokduna thoibi nangdi nasakka yamna phajathoe lao imungda changasi hairami. Matam maduda isanupi thoibina sumna khumaki dada aidi naba pharabanina imaga babaga akhoi ahum amuk chatlani. Dada naba phare haiduna aina tamba lakpani. Wafam sing asi hairamlaga imaga babaga makhoi ahum amuk thonga lomda tumina chatki. Yumda su sangamdi. Maduda isu karaidano nakoina chatlido yumdi sida leire haiduna yamna kanna kapami. Ngahak leiragadi imabokto kapduna aibo hogdoraki. Aduga ingonda sumna hairaki. Santos nasanupido hojik yumda puraani hogalo. Thoidi tumi hogdokpiruranu hairaki. Imaboki wafam aduda ai subab adum tarami. Akhoi thoibisina akhoi bu thadokduna chatkre haibani. Madudaki isu thamoi sokna kapami. Aduga imaboktasu asumna hairami. Imabo thoibido aigi mangda hojikta laami. Magido ma chatlage haiduna aingonda taamba oiramane haiduna imaboka aiga ahing aduda kaminarami. Masigi matung aigi nungsijaraba isan nupige mathau mangam ning thijana pangthokpirami. Babachu isangi wakanda office chatkibadage yumda kaya inthi nungaina hanjalakide. Imaga kuina yumda halao haiduna phone tawbadasu babana sumna hekta khumai. Aina yum maduda leiragadi chagi wakan hekta ningsangi. Maduna office ta jwar sanaraga chagi wakan kawi. Ai halakani nakoi aigidamakta warunu hairaki. Asumna tha mari manga mukhaukraba matung nongmadi imado ahing nongyay amada yamna kanna lauraki. Ai summangoi hawai phuklauna hogatuna imagi manakta changaga kaidawrage ima hangami. Maduda imana sumna khumaki ibungo namagi kangkhan mapada mi gumbagi mami ima tari asibu kari oidoribano hangaki. Aisu imada ima karaino mami haibabu o Ada pen ama leirise asigi mami oiramgani tumtharo babaso hogalaani tummo ima hairami. Asumna numit adudage yum masida hana tamnaramba adugumna amuk naungna tamnaba horaki. Isangi kaadasu isangi purit piron hapamba upu adu numidang athengbada hangtorpagi makhon amadi athengbada akoina tumnariba phamung aduge kangkhan singakpa aki kaya si tawraki. Maduda imana babada sumna hairami. Hojik isa leitabagi maichakna ngauchatnariba cheirakasida karamba miyoinano yum masida aphattaba laitin amuk thajale isibo mi singse onthokna phatreda hairami. Babasu image wafam aduda hoine nangna haibagum mi singse yamna phatre moigise khoida khalak thoira karino madi tawri kanadi matam khara yengkisi yada yadragana inkolasi yonthoaga mafam atopa amada isa ani si puraga nungaina leirurasi hairami. Masigi matung hapta ama muk leiraga nongma numidang ama akhoi imungi miyoising sak tungnaraga phamungda changge hek tawrakpada imana yamna kanna lauduna magi kaadagi senthoraki. Aduga sumna hairaki ibungo napaga nanga igi kaada amukta changu namagi kangkhanda karino mami ma tahawi imadi yamna kire hairaki. Maduda ina amu as ima amuk hawlaklabro karisu oiramoida nahanso fengi mamido oirambado phare ai changaga yenguge haiduna aina imagi kaada hek changubada imagi kangkhan aduda mi amana lepaga leibagi mami ama kangkhan aduda mami taaduna leirami. Mataw aduda isu kirakpadagi bababu kaurami. Babasu imagi kaada changaktuna kaagi mai adu thalami. Adubo angakpa kiba mataw amada kaagi mai thanjarabasu kangkhan aduda mayek sengna mi amagi mami taraki. Madudagi babasu yumthangnaba miyoising ahing aduda kaurami. Akhoi yumthangnaba miyoising adusu kiraba matawsing adu ubada masada loina thakanarami. Ngahak leiragadi kangkhanda taramba mami sing adu tapna mami samki. Matam aduda yumthangnaba miyoisingna akhoida sumna hairaki. Nakhoige imung asida laitin but plate thajanbiba yawri. Maduna nakhoi athubada maibara maibira matanarga yengtho'u hairaki. Madudagi babaga imagana nonghek nganbaga akhoige yumda maibi ma puraktuna yenghalami. Matam aduda maibi aduna imaga babaga da sumna hairaki. Nakhoige yum asida laikhidraba angang abagi thawai mafam asida leiri. Imung asida
angang nupi macha ama leikidaba yaubra hangaki. Wafam aduda imaga babagana maibi aduda wari pumba marik sumna tamami. Maduda maibi aduna amuk sumna khumaki. O madugi oire yengu. Ai nakoida wa khara haigi. Nakoigi yum masida nahankai tamnai hairibasi atei karigi sunati. Leikidraba nakoigi nasanupigi thawainani. Magi thawai asi pendaba awatpa ma leire hai. Yengu. Nakoina haibada angang asi mapok numita leikide haibada. Taibang miyuba koina taibang pana si thadoktu sakraba matung thajanabagi matungina leikidraba miyoy adu nongma natraga nongma magi sagaigi I marida amuk khanjali haine tawbadabu leikidraba miyoy aduna magi mapok numita taibang pana si thadoktu sakrabadi thawai mirel adu amuk khana sagaigi I marida hala aroi haine maduna nangi nasanupina gyantadana hospital da leiringai nakoibu thadoktu chatringaida magi thawai mirel asina nakoigi sagai da changnaba honarami sagai sigi maw amasu ngarang nahan angang unakre madugi imung aduda nachanupina changge honajabani adubo taibang chemba mapuna asumna tho tamambana angang asi chaningda amuk hala aroi khanna magi mapok numita chatkre madunani magi thawai asi nakoigi yum masida pendaba amaga mafam asida leiribasi tawbadabu thawai sinadi nakoida awaba tahange khanna yum asida aki akhang piba nati nakoida imung asida ma leiri nakoi khangu haiduna khudam changing tambani kangkhanda tariba mami edusu angang asigi thawai mireni anambana magi kada su tamnaba helamgani phare ai pena khongba oza maiba amaga yum asida akoi puna miyoy ahum hayeng numidang wairamda laage aduga thawai asi magi apamba khara thadoga yum asidagi tanthokrasi hairaki wafam adu tabada imaga khoisu mittagi pita kiba khangaude nankai yum asida tamnaramba sing adu isanna malai akhoi khangu haiba oirami asumna maibi aduna pena khongbo oja amaga numidang wairamda yum asida laigi oiba thabak thorom ning thijana pangthoba matung isanna hinglingai da pamjaramba polam kharaga thadok pirami aduga khoida su maibi aduna sumna hairaki yum asida amuk hanala anu isagi apamba pirabani hairamlaga thongandagi nakhoi tunghanna yengdana yumda changkhro hairaki akoi su maibi aduna hairakpa wafam sing adu hairamlaga yumda changakki masigi matung haujikti akoigi yumda hana tamnaramba sing adu karimata tawkhidre masini mayam ngasigi rian horror story mathangi wari thagalakpada mayam punna muk thengnarasi ngasigidi mayamdagi kainanaba bidai laujari